Piru mana? Aduh, Sida kena moi. Sida mayamna haiba ama aina haiba ama mayamna lausinba ama leikre habako adu singthokna seba amakha si ngam khatringe amakha do amakha da leringe da aina lambi seminge da oja sing yam kareba kada experiment do ma lagladi phagdabni 아이디어 때디 컨그레 마비니 싱고 마디 사오래봐 하이 거기람 현진 그래 넌 그리게 거기람 놈 현진을 그래 아이노 하이 너 거기람 현진만 났대 하늘의 체어맨도 하늘의 체어맨도 현진 마이그노 아이기 람하바 왓나 참놈님이니 와칸 삐그노 아이기 아두수 럭자호로 하인 하이기 불래 얘네 아두기니 Oi, pauhreet putoi. oh adudi inau nau no moigi kanuna semni khawre na mai dingma bang kori lat khasaba ma Hana boundary do sini haram daga. Matang adum hana boundary yamna hainam ba ai adudi nokoi kona yengjaro adudi no na haira su kari tawuni no na haira su kari tawuni sohem gi sunate sine sidane singlambi ni sohem ma kon tawbuna sini na tomine adobode se asi yaude adusu yaude sini sidege sidi u hori bisi sidege haikhat ka tawuni 시다 804번데. 좀더 피했나마 아시기 우හ리 버시화와 뭐 레비시 뭐시디 싱람비니 시디 뭐 게임 자는 깍분에 거는 깍부수는데 소행은 깍부수는데 송기세 호이 sita lambi ma 호이 람비에 뭐 레비도 kong lambi 호이 aina sumai tawraga khara mapping tawbudo 음 sigi lambi lakbase singi lambi oiragasu akoina kakpa sohemna kakpa oiragasu lambi mari lei haise si ama si ani si ahom si mari bunyaba hoje harido sombudi khangde 아시네 시네 somgide ai uhomdeba ngasai mari ni habdu adu yaude si lauti si lai dongang tangham kan ꯍꯣꯏ ꯑꯩꯈꯣꯏ ꯌꯥꯅꯕꯗꯨꯅ ꯌꯥꯅꯕ ꯑꯃ ꯑꯗꯨꯝ ꯆꯠꯂꯅꯤꯗꯅ ꯍꯥꯟꯅꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯗ ꯂꯦꯞꯂꯕꯁꯨ ꯌꯥꯔꯦ ꯁꯤꯁꯦ ꯁꯤꯗ ꯌꯨꯡꯈꯠꯈꯤꯕ ꯑꯃ ꯌꯨꯡꯈꯠꯈꯤꯗꯨꯅ ꯑꯃ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯂꯥꯛꯑꯝꯕꯗꯣ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯧꯕꯤ ꯀꯣ ꯃꯧꯕꯤ ꯄꯥꯝꯕꯤ ꯂꯩꯕꯗꯣ ꯑꯗꯨꯗ ꯁꯤ ꯂꯥꯛꯄꯗꯣ ꯑꯃꯨꯛ ꯁꯝꯈ꯭ꯔꯦꯕ ꯁꯤ ꯂꯥꯛꯑꯣ ꯁꯤ ꯁꯝꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯉꯁꯥꯏ ꯃꯔꯤ ꯁꯨꯏ ꯍꯥꯏꯗꯤ laga maya 미고는 강도 Bag dah kasih laut tu na. hay lau được ngon với nùng đến mới tuần chỉ hay lau tàng đi ada sisi lambi se 시다 아마 융크래거 처음 아마 융크래 시다 레벨 나고세 시대기 소이 라가 목 시다 목 크래나 하지수 아나우바 소이 깍락바네 마리 슈에 하이세 somda 융크키바 마 somda 파이나 그리 하기더라 플레인 오이나 아무 락바 마 hojiki to ma mày là trong sáu lông tuần là cái sáu con mẹ soy mari suwe habidu sini adana hojiki se ahan singna ek chairman duna haibusu akoi iwaina haibusu masi se sigi makha makhaidi noigi oijaro adubu si mathak thangma singchidi sohemna sida char sabigani na saba som pham thengna char ki mana yum changama sabadusu adudi yaudre aduna sigi pareng laiba sigi mapa koi mobi hojik thari bese asi makhai se noi gi oibiro hai benida adaga
ꯁꯤꯃ ꯈꯪꯈꯩꯗꯤ ꯑꯩꯒꯤ ꯑꯃꯨꯛ ꯑꯣꯏꯖꯔꯒꯦ ꯑꯗꯨꯕꯨ ꯃꯇꯦꯛ ꯁꯤ ꯁꯣꯔꯣꯛ ꯁꯥꯔꯛꯄ ꯃꯇꯝꯗ ꯈꯔ ꯐꯤꯠ 6 10 ꯀꯣ ꯂꯦꯝꯍꯧꯂꯤꯕꯁꯤꯁꯨ ꯅꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯅꯣꯏꯒꯤ ꯂꯧꯁꯤꯜꯂꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯡꯃ ꯃꯈꯩꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯇꯥꯗꯅ ꯍꯥꯏꯌꯦ ꯆꯔꯆꯀꯤ ꯕꯤꯖꯤꯅꯦꯁꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤꯗ ꯑꯗꯨꯅ ꯇꯁꯦꯡꯕꯒꯤ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅ ꯉꯁꯤ ꯇꯥꯗꯅ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁꯇꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯔꯦꯡ ꯂꯥꯛꯄ ꯃꯧꯕꯤ ꯋꯥ ꯊꯥꯔꯤꯕꯁꯦ ꯑꯁꯤ ꯐꯥꯎꯗꯪꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯣꯏꯅꯗꯕ ꯇꯥꯗꯅ ꯗꯣꯅꯦꯠ ꯆꯔꯆꯀꯤ ꯂꯥꯏꯒꯤ ꯇꯧꯕꯤꯔꯣ ꯍꯥꯏꯕꯔꯣꯝꯗ ꯔꯤꯀ꯭ꯋꯦꯁꯅꯤꯗ ꯑꯗꯨꯅ ꯇꯥꯟꯗꯥꯒꯤ ꯔꯦꯁꯄꯣꯟ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯇꯧꯁꯤꯔꯥ ꯍꯥꯏꯕꯗꯨ ꯇꯥꯗꯒꯤ ꯈꯨꯠꯇ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯁꯤꯅꯤ ꯄꯥꯝꯕ ꯃꯈꯩꯁꯨ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯑꯗ ꯃꯈꯥꯗ ꯍꯧꯖꯤꯛ ꯋꯥꯍꯧꯗꯣꯛꯇ ꯁꯣꯏꯈꯤꯕ ꯁꯣꯏꯌꯦꯝꯅ ꯁꯣꯏꯈꯤꯕ ꯑꯩꯈꯣꯏ ꯆꯔꯆꯅ ꯇꯥꯗ ꯌꯥꯎꯍꯟꯗꯅ ꯑꯁꯤ ꯂꯝꯁꯤ ꯁꯤꯐꯥꯎꯅꯤꯀꯣ ꯍꯥꯏꯅ ꯁꯣꯏꯌꯦꯝꯅ ꯍꯥꯏꯕ ꯈꯛꯇꯪꯏꯜꯂꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯥꯗꯅ ꯃꯁꯤꯒꯤꯗ ꯑꯗꯨꯝ ꯈꯜꯂꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯥꯁꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯉꯁꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯁꯣꯍꯦꯝꯅ ꯁꯦꯝꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯦꯝꯕꯁꯨ ꯅꯠꯇꯦ ꯁꯤꯡ ꯌꯥꯟꯕꯁꯤꯡ ꯁꯦꯝꯕꯅꯤ ꯁꯤꯗꯤ ꯁꯤꯡ ꯆꯤꯡꯕꯁꯤꯡꯅ ꯀꯛꯄ ꯂꯝꯕꯤꯅꯤ ꯁꯣꯍꯦꯝ ꯏꯕꯥꯅꯤꯒꯤꯗꯤ ꯁꯤꯗ ꯂꯥꯛꯂꯒꯁꯨ ꯑꯁꯤꯒꯤꯁꯤꯗ ꯍꯥꯏꯀꯠꯈꯣꯡꯁꯤꯗ ꯁꯤꯕꯨ ꯈꯣꯡꯁꯤꯗ ꯍꯥꯏꯀꯠꯂꯒ ꯀꯥꯒꯗꯕꯅꯤ ꯑꯗꯨꯅ ꯑꯥ ꯃꯊꯛꯇ ꯇꯦꯡꯒꯗꯕ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯄꯗ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤ ꯔꯤꯄꯦꯌꯔꯤꯡ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯁꯤ ꯀꯅꯥꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯁꯣꯍꯦꯝꯅ ꯃꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯚꯥꯞ ꯇꯥꯗꯦ ꯀꯅꯥꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯦ ꯃꯗꯨꯗꯤ ꯀꯅꯥꯅꯣ ꯌꯥꯔꯣꯏ ꯁꯤꯗ ꯃꯥꯎꯕꯤꯒ ꯊꯥꯔꯝꯕꯁꯤꯗꯤ ꯑꯣꯖꯥꯈꯣꯏꯅ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅꯅꯦ ꯍꯣꯏ ꯑꯗꯣ ꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯁꯤꯗꯤ ꯚꯥꯞ ꯇꯥꯗꯕ ꯚꯥꯞ ꯁꯨꯛꯇꯥ ꯇꯥꯗꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯃꯁꯤ ꯁꯣꯍꯦꯝꯅ ꯄꯤꯕꯁꯨ ꯌꯥꯗꯦ ꯃꯈꯣꯏꯅ ꯂꯧꯕꯁꯨ ꯌꯥꯗꯦ ꯁꯣꯍꯦꯝꯒꯤꯁꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯣꯏꯅ ꯀꯔꯝꯍꯥꯏꯅ ꯁꯤ ꯔꯤꯄꯦꯌꯔꯤꯡ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯁꯤ ꯑꯩꯅ ꯁꯣꯝꯗ ꯀꯥꯔꯛꯄꯗ ꯑꯣꯖꯥꯈꯣꯏꯅ ꯁꯤ ꯂꯧꯖꯔꯣꯀꯣ ꯍꯥꯏꯅ ꯍꯥꯏꯌꯦꯕꯗꯣ ꯑꯁꯤꯗ ꯅꯠꯇꯦ ꯃꯈꯥꯗ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯑꯅꯦꯝꯕ ꯃꯈꯥꯗꯨꯗ ꯑꯩꯅ JCBꯅ ꯂꯝꯕꯤꯁꯤ ꯑꯁꯤ ꯁꯦꯝꯒꯠꯂꯛꯄ ꯀꯥꯟꯗ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝꯁꯨ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯦꯟꯖꯤꯜꯂꯦꯅ ꯍꯦꯟꯖꯤꯟꯗꯦ ꯅꯈꯣꯏꯒꯤ ꯂꯝ ꯍꯦꯟꯖꯤꯟꯕ ꯅꯠꯇꯦ ꯋꯥꯠꯅ ꯑꯗꯨꯝ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯁꯨ ꯂꯧꯖꯔꯣ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯑꯗꯨꯗꯒꯤ ꯃꯣꯏꯗ ꯃꯈꯥꯗꯒꯤ ꯀꯨꯝꯈ꯭ꯔꯁꯤꯗꯤ ꯃꯣꯏ ꯁꯨꯛꯌꯥꯎ ꯌꯥꯎꯗꯦ ꯑꯩ ꯏꯇꯣꯝꯗꯅ ꯁꯦꯝꯂꯛꯄꯅꯤ ꯁꯤ ꯃꯈꯥ ꯃꯈꯩꯁꯤ ꯂꯧꯔꯣ ꯍꯥꯏꯅꯗꯤ ꯑꯩꯁꯨ ꯍꯥꯏꯔꯝꯃꯣꯏ ꯃꯗꯨꯗꯤ ꯍꯣꯏ ꯃꯈꯥꯗꯕꯨꯗꯤ ꯑꯩꯅ ꯑꯍꯦꯟꯕ ꯃꯣꯏꯅ ꯂꯝ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯖꯤꯟꯗꯦ ꯑꯩꯒꯤ ꯑꯗꯨꯝ ꯂꯦꯝꯍꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯂꯧꯖꯔꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤ ꯀꯛꯂꯛꯑꯒ ꯁꯤ ꯀꯥꯔꯛꯂꯒ ꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯁꯤ ꯂꯧꯖꯍꯧꯔꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯃꯗꯨꯗꯤ ꯃꯪꯁꯨ ꯃꯪꯕ ꯊꯦꯡꯅꯗ꯭ꯔꯤꯅꯤ ꯁꯤꯅ ꯑꯩ ꯚꯥꯞ ꯇꯥꯗꯕ ꯑꯃꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ JCB ꯁꯤꯗ ꯄꯨꯔꯛꯑꯒ ꯇꯧꯕ ꯈꯣꯠꯄ ꯇꯧꯔꯒ ꯇꯥꯔꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯌꯦꯕ ꯉꯥꯏꯔꯒ ꯑꯁꯤꯒꯤ ꯃꯊꯛꯇꯗꯤ ꯍꯦꯟꯒꯠꯄ ꯌꯥꯔꯣꯏ ꯑꯁꯤꯗ ꯑꯣꯏꯅ ꯊꯣꯛꯄꯤꯔꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯁꯤꯅ ꯇꯧꯊꯣꯛꯄꯅꯦꯕ ꯇꯧꯊꯣꯛꯑꯒ ꯁꯤ ꯁꯦꯃꯤꯅꯥꯔꯗꯊꯣꯛꯄꯅꯦ ꯁꯦꯃꯤꯅꯥꯔꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔꯅꯤ ꯁꯤ ꯍꯧꯖꯤꯛ ꯋꯥ ꯄꯥꯝꯕꯤꯁꯦ ꯊꯥꯕꯅꯦ ꯑꯗꯨꯗ ꯇꯥꯗꯅ ꯑꯁꯤ ꯃꯈꯩꯗꯤ ꯃꯊꯛ ꯃꯈꯩꯗꯤ ꯀꯥꯕ ꯌꯥꯔꯣꯏ ꯑꯁꯤꯗꯒꯤ ꯃꯈꯥ ꯑꯁꯤ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯤ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯍꯥꯏꯕꯅꯦꯗ ꯁꯤ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯊꯟꯇ ꯅꯠꯇꯦ ꯑꯩꯅ ꯃꯊꯪꯁꯤ ꯇꯧꯔꯛꯄꯗꯁꯨ ꯑꯗꯨꯒ ꯑꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯌꯥꯎꯗꯦ ꯑꯩ ꯌꯥꯎꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯅꯈꯣꯏꯒꯤ ꯑꯦꯛꯁ ꯆꯤꯌꯔꯃꯦꯟꯗꯣ ꯃꯥ ꯂꯥꯛꯑꯗꯤ ꯐꯒꯗꯕꯅꯤ ꯐꯣꯟ ꯅꯝꯗꯦ ꯒꯥꯡꯉꯣ ꯁꯥꯔꯛꯎꯅꯦ ꯁꯣꯍꯦꯝꯒꯤꯗ ꯅꯈꯣꯏꯗ ꯑꯩꯅ ꯁꯤ ꯄꯤꯈꯤꯕ ꯁꯣꯏꯍꯦꯝ ꯌꯥꯎꯗꯦ ꯃꯗꯨ ꯅꯨꯃꯤꯠꯇ ꯑꯣꯖꯥꯗꯤ ꯑꯍꯟꯁꯤ ꯌꯥꯎꯔꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ JCB ꯄꯨꯔꯛꯑꯦ JCB ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯂꯥꯛꯑꯕꯅꯤ ꯑꯗꯨ ꯁꯤ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗ ꯑꯁꯤꯗꯤ ꯀꯥꯈꯠꯂꯨꯅꯨ ꯁꯤꯗ ꯐꯩꯅ ꯊꯣꯛꯑꯣ ꯁꯤꯗ ꯃꯊꯛꯇ ꯌꯨꯝꯐꯝ ꯇꯧꯔꯤꯕꯁꯤꯗꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯦꯝꯃꯒ ꯇꯧꯕꯅꯤ
시드기 바카빠 야드레인데 아코이디 하이 ไอ้โรเมสปูบัมบอกเขาตายได้ตรงนี้เขาตาย 시디 ตรงนี้ 노고는 เขา 따블 안 बन라 아이나 리마켓 하이브 센터 소이 방 बन라 방 아이브 살아오. 콩드리고 아이나 로저로 하이나 하이브디 아이나 럼비 야. 셈라 쿠두디기 마카다 아노바 라스키도 라스히도 아이나 떠럭버두다 레호부두 아이기 람크라 레호부두 로저로 하이브네 실로로 하이브디 아이디 하이기 샘플 샘 수다 넘버 나이 아이 폰 봉가 만데 เขากำลังสั่งนี่ก็หมดอ่ะ 아이 그리한 거 되게 갖고 Rosana, Bibi Tradi. Ekoishi. 그만 헬라니 페샤도 호 솜시디 아이나 하이브시니 칸나부터 통닝아이 레이트레 솜디디 칸나를 로시 마카다 꾸무가 칸나루르시 아도 마타케시다 낭나 삐 아시디 우파이 슈레이 레로이 시디 우파이 Ado 슈레이 레로 Rosana, Levendo, Sipau Haivamdi, Darkar Oidana. 호이 아도 하이겔 ไปเลี้ยง Clark, my ding already. 호이 크리스천 무장아 그니고 생네 줌네 도고 하이디 아시마 카기 와시 시기 시플레인 내보고 아데게 숨꿈 그러가 아시 우호리비도 수수 똥이 해보고 아데게 수마이는 꼬실러가 아마 카드니 마길럼디 시수 여우대 봐 아시수 쑥 넣었대 아시기 시도 징둠 뭐tum만 레리니 Singdum Lake. 호이 호이 아시마 그나디기 로우 해보 네티마 그나디기 로우 해보노시 Madudi, so high, Madudi. 그더니 그나디기 로우 해보노시 Zana, Koina, Tawdi, Shidi, I got over the Taurana. Maga. 마가 ನಂ가 롯나 뻥도 도노부도 아이 콩데 짜마락 도네게 도네제 수는 호이니기네 아이 콩데 고 아이 코 마나 아이 코이보 수칭시 비럽니 하루 수 로그 들어니 Madudi. 넌 그나디기 로부노 그나게 야불 로르가 도부노 하이나 한거 야이나 뭐겠어 Sumida, Madudi. Sumida. Nakai Sing, how to give. 나카이시 홀더 부게 코이소 아두기네 아이나 우자코이 아한버 로보 락보 잉버 락보 간다 그리 떠르게 그나드노 그리 떠노브노 하고 간다 에 그리슈나테 하이나 응운다 로 리브디 ng시 시 밤버기라 하이닝에 봐 얌생나 하르브니고 아두 크리스천 미자도 하디 하우직수 노코이나 좀네 생네 또셔르비디 노코이 에그리멘트 부토로 아두기 마탁도 합비게 푸드게 합비오로 합비게 소염가 뭐 에그리먼트 호이 소햄가 이거수 에그리멘트 또는 기부도 노이 굿도 쏘드는 내려무니 아두 부톡비로 군이 하이비디 몽원데 아이 징기람 비디에 보고 마는원데 징기람 마나 그노 떠르비세 somda 까칼러 떠르비시 거리노 하비디 마는원데 저 사비게 마수 머럭더 까르르게 마기 팀레 워십 요마마 사시 코이 하이네 야비와니 마보이는 럼비비디 웨든 컵더니 징수 야오야오데 시도서 아니 하리시니 징둠멈 레시 그나디기 로브노 마카수노는 시오노 와 타이나 그도 시오노 타리노 시부그나 비드노 그나니 안 타리노 호이 아시가 굿바 아티엠버시드디 마나 시바버 팀 시바버 말록셀게 호에는 아니 아야버 비토우레고 아두가 아시기 시소마나 컴 땡모 파버 정럭게 호이 정로 럼비드디 능 시모 럼비 줄래 호이 럼비 술레고 호이는 마나 술 럼비 셈 그래 시가 현지마 그나디기 로우 해브라 Sumbuanida. 아두다 오자싱 마얌나 아코이비디 쇼햄나 시데 피라모브니 아두가 아두나 오자나 두두 하야 두두 하야나 왕왕 소이바 디너르가
ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯗꯣ ꯍꯧꯈ꯭ꯔꯁꯤ ꯉꯥꯡꯅ ꯈꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯑꯆꯨꯝꯕ ꯐꯕꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅꯀꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕ ꯅꯪꯉꯣꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯀꯣ ꯅꯣꯟꯖꯕꯒꯤ ꯋꯥꯅꯤ ꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔꯨꯔꯕꯅꯤꯅ ꯌꯥꯔꯒꯗꯤ ꯑꯁꯤꯒꯤ ꯑꯔꯤꯕꯗꯣ ꯑꯗꯨ ꯐꯥꯎꯗꯤ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯅꯪꯒꯤ ꯀꯔꯤ ꯄꯥꯡꯉꯨꯔꯥ ꯀꯔꯤ ꯇꯧꯔꯥ ꯑꯗꯨ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯟꯅꯁꯤ 시기 오이는 컨는시 아이들 시수 비봉은 뭐 시수 헐 시수 쫙 흐르블 넘니 아이들 시수 렘네 비빙은 뭐 마탁기두디 똑토 아두기두디 칸나버 톡닝아 쑥 레이레이드레 아이 시수 비봉은 뭐 신호이 그나디기 로브라 시대 कोई लाइ मतलब ने बाउंड्री जो सोयम कोई ना सिनी ना हार बने कोई दे दम चल बने ने अदुबो आइना हुजि खल्लिको जा ꯑꯗꯨ ꯃꯇꯝꯗ ꯑꯍꯟꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯗ ꯑꯁꯤꯐꯥꯎꯅꯤ ꯑꯍꯟꯁꯨ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯊꯣꯛꯑꯁꯤ ꯑꯩꯅ ꯍꯥꯏꯕꯁꯤꯅꯤ ꯋꯥꯉꯥꯡ ꯁꯣꯏꯕ ꯊꯕꯛ ꯁꯣꯏꯕ ꯌꯦꯡꯅꯔꯒ ꯁꯨꯝ ꯀꯩꯅꯣ ꯃꯥꯒꯤ ꯉꯝꯅꯅꯕ ꯉꯥꯡꯅꯔꯛꯂꯕꯗꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯒꯅꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯔꯤꯀ꯭ꯋꯦꯁꯀꯤ ꯋꯥꯅꯤꯗ ꯀꯔꯤ ꯀꯔꯤ ꯍꯣꯏ ꯑꯗꯨ ꯀꯩꯅꯣꯝꯗꯤ ꯇꯧꯁꯤ ꯌꯦꯠꯅꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯍꯥꯏꯖꯕ ꯋꯥꯅꯤꯗ ꯀꯩꯅꯣ ꯇꯧꯕꯗꯤ ꯋꯥ ꯌꯥꯝꯁꯨ ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯋꯥꯈꯜ ꯆꯥꯎꯕ ꯃꯤꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯕꯥꯛꯀꯤ ꯂꯤꯗꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯌꯥꯝꯒꯤ ꯑꯣꯐꯔ ꯇꯧ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯥꯗꯒꯣꯔꯤꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯇꯥꯖꯕꯗꯣ ꯁꯣꯏꯔꯤꯕꯗꯨ ꯀꯅꯥ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯏꯕꯒ ꯁꯣꯏꯍꯦꯝꯅ ꯁꯣꯏꯕꯒ ꯃꯁꯤ ꯑꯅꯤꯗ ꯁꯣꯏꯔꯦ ꯇꯥꯗꯒꯤ ꯃꯔꯥꯟ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯌꯨꯝꯗꯁꯨꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯑꯁꯣꯝꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯔꯝꯕꯒꯤ ꯑꯩꯈꯣꯏ ꯐꯥꯝꯁꯨ ꯇꯧꯔꯦ ꯑꯋꯥꯊꯕꯤꯁꯨ ꯂꯤꯡꯉꯝꯃꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯨ ꯑꯇꯩ ꯑꯇꯩꯁꯨ ꯑꯗꯨꯝ ꯊꯥꯔꯝꯃꯦꯕ ꯑꯩꯈꯣꯏ ꯑꯄꯧ ꯃꯨꯕ ꯄꯨꯁꯣ ꯃꯥ ꯐꯥꯝ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯥꯅꯔꯒ ꯐꯥꯝ ꯇꯧꯍꯟꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯅꯪꯒꯤ ꯃꯁꯤꯗꯤ ꯍꯦꯟꯃꯜꯂꯦ ꯅꯣꯏꯅ ꯑꯗꯨꯃꯛꯇꯤ ꯅꯣꯏ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯄꯥꯡꯉꯣ ꯃꯁꯤ ꯐꯥꯎꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝꯗ ꯆꯠꯂꯁꯦ ꯇꯥꯔꯥ ꯁꯣꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯔꯦ ꯁꯣꯏꯍꯦꯟꯅ ꯁꯣꯏꯔꯦ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯁꯤ ꯅꯍꯥꯛꯀꯤ ꯂꯩꯔꯁꯨ ꯅꯪꯒꯤꯗꯤ ꯋꯥꯠꯇꯅ ꯑꯗꯨꯝ ꯂꯩ ꯆꯤꯡꯗꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯤꯡꯗꯨꯝ ꯃꯌꯥꯝꯁꯦ ꯅꯍꯥꯛꯀꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯔꯆꯀꯤ ꯑꯣꯏꯅ ꯊꯕꯛ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯄꯥꯛ ꯆꯥꯎꯕ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯖꯨꯝꯂꯥ 100-100 ꯄꯥꯟꯕ ꯏꯃꯨꯡ ꯆꯔꯆꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯁꯤ ꯀꯣꯟꯅꯅꯕ ꯃꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯕ ꯐꯥꯎꯁꯤꯗꯤ ꯇꯗꯅ ꯄꯤꯕꯤꯔꯣ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯄꯤꯕꯤꯔꯣ ꯍꯥꯏꯁꯨ ꯍꯥꯏꯔꯦ ꯀꯣ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯑꯋꯥꯃꯟꯗꯣ ꯑꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯤ ꯐꯥꯎꯗꯤ ꯑꯩꯉꯣꯟꯗ ꯅꯣꯏ ꯑꯃꯨꯛ ꯄꯥꯡꯕ ꯇꯥꯕꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯔꯒ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯦꯅ ꯍꯥꯏꯅꯤꯡꯉꯤ ꯍꯣꯏ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯑꯁꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯍꯥꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯣꯏ ꯆꯨꯝꯕ ꯂꯥꯟꯕ ꯁꯣꯏꯌꯝꯅ ꯃꯆꯤꯟ ꯊꯤꯔꯒ ꯉꯥꯡꯂꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯣꯃꯔꯁꯤꯡꯅ ꯌꯥꯅꯔꯒ ꯇꯥꯗ ꯈꯪꯍꯟꯗꯅ ꯀꯩꯅꯣ ꯇꯧꯔꯝꯕ ꯇꯥꯔꯕꯁꯨ ꯃꯁꯤ ꯆꯥꯔꯖꯇ ꯌꯥꯝꯅ ꯅꯩꯅꯈ꯭ꯔꯦꯕ ꯁꯤꯒꯤ ꯂꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯅꯈ꯭ꯔꯕꯅꯤ나 ꯅꯠꯇꯕꯗꯨ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯧꯔꯤꯕꯗꯨꯁꯨ ꯂꯥꯜꯂꯦ ꯆꯥꯔꯖꯀꯤ ꯑꯃ ꯑꯣꯏꯔꯒ ꯃꯁꯤ ꯌꯨꯝꯕꯨ ꯂꯝ ꯃꯄꯨ ꯈꯪꯍꯟꯗꯗꯅ ꯑꯩꯈꯣꯏ ꯇꯥꯟꯅꯔꯤꯕꯗꯨ ꯂꯥꯟꯕꯅꯤ ꯑꯗꯨꯅ ꯂꯥꯜꯂꯒꯁꯨ ꯂꯥꯟꯕꯅꯤꯅ ꯇꯥꯗꯒꯤꯗ ꯌꯦꯡꯐꯝ ꯊꯣꯛꯄ ꯌꯦꯡꯉꯒꯦ ꯑꯗꯨꯅ ꯃꯗꯨ ꯐꯥꯎꯗꯨꯗꯤ ꯌꯥꯅꯅꯕ ꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯁꯤꯅꯤ ꯇꯥꯗ ꯑꯗꯣꯔꯣꯝꯗ ꯆꯠꯂꯁꯦ ꯁꯤꯒ ꯐꯝ ꯊꯦꯡꯅ ꯁꯤ ꯐꯨꯝꯂꯤꯕꯤꯁꯨ ꯐꯨꯝꯗꯁꯨ ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ ꯀꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯁꯤ ꯁꯨꯝ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯣꯄꯥꯏ ꯇꯧꯔꯝꯕ ꯄꯣꯠ ꯐꯥꯎꯁꯦ ꯄꯤꯕꯤꯔꯣ ꯅꯪꯉꯣꯟꯗ ꯀꯌꯥ ꯄꯤꯁꯤꯜꯂꯨꯒꯦ ꯃꯗꯨꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯩꯁꯤ ꯅꯈꯣꯏꯕꯨ ꯄꯤꯗꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯄꯤꯔꯝꯕ ꯍꯤꯡꯒꯣꯜꯗꯨꯗꯒꯤ ꯅꯣꯏꯅ ꯀꯥꯈꯠꯂꯤꯕꯁꯦ ꯌꯥꯝꯗꯕꯗ ꯐꯨꯠ 30 ꯍꯦꯜꯂꯝꯒꯅꯤ ꯍꯤꯡꯒꯣꯜꯗꯨꯗꯒꯤ ꯅꯣꯏꯅ ꯍꯥꯟꯅ ꯐꯨꯠ 15 ꯑꯃꯨꯛ ꯍꯦꯟꯖꯟꯅ ꯐꯦꯟꯁꯤꯡ ꯇꯧꯈ꯭ꯔꯦ ꯑꯩꯅ 15ꯒꯤ ꯆꯥꯡ ꯑꯃꯨꯛ ꯊꯝꯕꯤꯔꯦ ꯑꯃꯨꯛꯁꯨ ꯑꯁꯤꯁꯨ ꯑꯁꯨꯃꯥꯏꯅ ꯁꯤ ꯌꯧꯅ ꯂꯥꯛꯈ꯭ꯔꯕꯗꯤ ꯂꯝꯗꯨ ꯈꯖꯤꯛ ꯈꯔꯒꯤ ꯂꯝ ꯅꯠꯇꯦꯀꯣ
ꯌꯥꯝ ꯆꯥꯎꯈ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯁꯦꯡꯅ ꯍꯥꯏ ꯑꯩꯅ ꯂꯝꯕꯤ ꯁꯦꯝꯂꯤꯉꯩꯗ ꯑꯣꯖꯥꯗꯤ ꯈꯔ ꯅꯨꯃꯤꯠꯇꯨ ꯈꯔ ꯋꯥꯔꯧꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯋꯤ ꯊꯥꯡ ꯄꯥꯏꯅ ꯂꯥꯛꯑꯦꯗꯤ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯊꯥꯡ ꯌꯥꯜꯂꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯗ ꯅꯠꯇꯦ ꯑꯣꯖꯥ ꯑꯩ ꯅꯈꯣꯏꯒꯤ ꯂꯝ ꯍꯦꯟꯖꯤꯟꯗꯦ ꯑꯩꯒꯤ ꯂꯝꯗꯨꯝ ꯊꯝꯕꯤꯔꯝꯃꯤꯕꯅꯤ ꯊꯝꯃꯝꯃꯤꯕ ꯂꯝꯗꯨꯁꯨ ꯅꯈꯣꯏ ꯂꯧꯖꯔꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯗ ꯍꯥꯏꯀꯣ ꯑꯁꯤꯕꯨ ꯅꯠꯇꯦ ꯍꯥꯏꯕ ꯁꯤꯕꯨ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯣ ꯃꯈꯥꯗꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯁꯤꯒꯤ ꯑꯣꯏꯖꯔꯣ ꯅꯣꯏꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯁꯤꯕꯨ ꯅꯠꯇꯦ ꯁꯣꯝ ꯄꯔꯦꯡ ꯂꯥꯛꯏꯕ ꯁꯤꯒꯤ ꯁꯣꯔꯣꯛ ꯃꯈꯥ ꯃꯈꯩꯒꯤꯅꯤ ꯁꯤꯅꯦ ꯇꯥꯗꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯄꯣꯠꯇꯨꯗꯤ ꯑꯩ ꯍꯥꯏꯗꯦ ꯁꯤꯗꯗꯤ ꯁꯤꯅꯦꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯏꯗ ꯁꯤꯁꯨ ꯌꯧꯔꯛꯇꯦ ꯅꯈꯣꯏꯗ ꯑꯥꯗ ꯇꯦꯝꯕ ꯀꯥꯈꯠꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅꯗꯤꯀꯣ ꯅꯈꯣꯏꯗ ꯑꯗꯨꯗ ꯑꯗꯨꯝ ꯍꯟꯖꯦ GCP ꯇꯧꯔꯛꯄꯗꯗꯤꯀꯣ ꯑꯁꯤ ꯃꯊꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯄꯅꯤ ꯑꯁꯤꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯑꯥꯗ ꯍꯣꯏ ꯑꯗꯨꯗꯤ ꯋꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯣꯖꯥꯁꯨ ꯑꯩꯈꯣꯏꯅ ꯑꯁꯣꯝ ꯀꯥꯀꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯁꯤꯗꯤ ꯇꯧꯔꯨꯅꯨ ꯅꯣꯏ ꯃꯁꯤꯗꯤ ꯇꯧꯔꯨꯅꯨ ꯑꯗꯨ ꯑꯁꯣꯝ ꯆꯠꯈ꯭ꯔꯣꯅ ꯑꯁꯤꯗ ꯂꯝꯕꯦꯟ ꯑꯃ ꯂꯩꯕꯅꯤ ꯑꯁꯤꯗ ꯃꯈꯥ ꯑꯁꯤ ꯄꯔꯦꯡꯁꯤꯗ ꯑꯗꯨꯗ ꯃꯧꯕꯤ ꯀꯩꯅꯣꯁꯨ ꯊꯥꯕꯅꯤ ꯃꯗꯨ ꯃꯈꯥꯗꯨꯗ ꯚꯥꯞ ꯇꯥꯏꯀꯣ ꯃꯥꯎꯕꯤꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒ ꯊꯥꯕꯅꯤ ꯍꯣꯏ ꯑꯗꯨ ꯂꯝꯕꯦꯟ ꯂꯣꯏꯔꯀꯥꯟꯗ ꯊꯥꯕꯅꯤ ꯍꯣꯏ ꯂꯝꯕꯦꯟ ꯂꯣꯏꯔꯀꯥꯟꯗ ꯂꯝꯕꯦꯟ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯅꯦꯛꯁ ꯇꯧꯕꯗꯨꯁꯨ ꯈꯪꯗ꯭ꯔꯦ ꯃꯗꯨꯗꯤ ꯑꯣꯖꯥꯅ ꯏꯁꯤꯡ ꯆꯤꯡꯊꯣꯔꯛꯀꯅꯦꯅ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯨꯅꯨ ꯑꯣꯖꯥ ꯍꯥꯏꯕꯒꯨꯝꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯩꯗꯣ ꯃꯌꯥꯝꯅꯁꯨ ꯄꯥꯁꯇꯔꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯤꯍꯦꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯣ ꯀꯌꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯗꯨ ꯅꯣꯡ ꯆꯠꯄ ꯍꯥꯏꯅꯤꯗ ꯍꯥꯏꯗꯤ ꯅꯣꯏꯗꯤ ꯕꯥꯎꯟꯗ꯭ꯔꯤ ꯆꯠꯄ ꯇꯥꯡꯗꯤ ꯁꯥꯡꯒꯅꯤ ꯑꯗꯨ ꯑꯣꯖꯥꯅ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯆꯦ ꯑꯁꯤ ꯃꯊꯛꯁꯦ ꯑꯁꯤ ꯃꯇꯦꯛ ꯈꯖꯤꯛꯇꯅꯤ ꯑꯁꯤ ꯄꯣꯏꯟ 30ꯃꯨꯛꯀꯤ ꯆꯥꯡ ꯈꯛꯇ ꯑꯣꯏꯒꯅꯤ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯅꯨꯡꯁꯨ ꯅꯨꯡ ꯉꯥꯛꯇꯅꯤ ꯇꯣ ꯑꯁꯤꯒꯤ ꯃꯇꯨꯝꯁꯤ ꯄꯤꯔꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯕꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯧꯖꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯉꯁꯥꯏ ꯋꯥ ꯊꯥꯕꯗꯣ ꯑꯗꯨꯐꯥꯎ ꯊꯥꯖꯤꯜꯂꯣ ꯂꯧꯖꯔꯣ ꯂꯝ ꯈꯖꯤꯛ ꯅꯠꯇꯦ ꯁꯤꯁꯨ ꯌꯥꯝꯃꯤ ꯌꯥꯝꯃꯕꯅꯤ ꯁꯤꯒꯤ ꯑꯅꯧꯕ ꯁꯤꯒꯤ ꯃꯈꯥꯁꯦ ꯑꯅꯧꯕ ꯁꯤꯒꯤ ꯃꯈꯥꯁꯦ ꯂꯧꯔꯣ ꯁꯤꯒꯤ ꯃꯇꯨꯝꯁꯤꯅꯦ ꯑꯗꯨꯒ ꯑꯁꯣꯝꯗꯤ ꯂꯝꯕꯤꯗꯨꯗꯒꯤ ꯃꯈꯥ ꯈꯥꯛꯈꯤꯕ ꯃꯌꯥꯝꯗꯨꯅꯦ ꯑꯁꯤꯁꯨ ꯑꯣꯜꯂꯒ ꯌꯦꯡꯉꯣ ꯅꯈꯣꯏ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯩ ꯅꯈꯣꯏꯗꯨ ꯄꯩꯁꯥꯁꯨ ꯅꯤꯅꯤꯡꯗꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗꯨꯀꯣ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯔꯆꯀꯤ ꯐꯥꯔꯝ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯅꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯆꯔꯆꯀꯤꯅꯤ ꯏꯆꯝ ꯆꯝꯅ ꯁꯣꯏꯍꯦꯝꯗꯒꯤ ꯂꯧꯕꯅꯤ ꯑꯗꯣ ꯕꯕꯥꯅ ꯑꯃ ꯍꯥꯏ ꯁꯣꯏꯍꯦꯝꯅ ꯑꯃ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯧꯁꯜꯂꯨꯔꯦ ꯑꯗꯨꯅ ꯁꯤ ꯃꯔꯛꯁꯤ ꯃꯇꯦꯛꯁꯤ ꯐꯔꯛ ꯌꯥꯝꯅ ꯇꯥꯔꯦ ꯑꯗꯣ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯅꯔꯒꯅꯨ ꯁꯤ ꯍꯌꯦꯡ ꯅꯈꯣꯏꯅ ꯆꯔꯆ ꯁꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯈꯔ ꯇꯧꯔꯒꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯧꯁꯤꯟꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯄꯥꯏꯈ꯭ꯔꯒꯦ ꯅꯣꯏꯁꯨ ꯆꯪꯕ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯍꯥꯏꯅ ꯑꯗꯨꯝ ꯊꯦꯝꯕꯤꯔꯣ ꯑꯩꯅ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯃꯅꯤꯀꯣ ꯑꯩꯅꯁꯨ ꯌꯥꯅꯅꯕ ꯍꯥꯏꯈ꯭ꯔꯒꯦ ꯑꯁꯤꯗ ꯂꯣꯏꯁꯟꯅꯁꯦ ꯑꯗꯨ ꯅꯠꯇꯅ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯝꯃꯨꯔꯕꯗꯤ ꯌꯥꯅꯒꯠꯄ ꯌꯥꯕ ꯄꯣꯠꯇꯨꯗ ꯌꯥꯗꯕ ꯊꯣꯛꯄ ꯌꯥꯏ ꯈꯖꯤꯛꯇꯨꯗ ꯃꯤꯁꯤ ꯌꯥꯅꯕꯅꯤ ꯈꯖꯤꯛꯇꯨꯗ ꯈꯖꯤꯛꯇꯨꯗ ꯀꯥꯏꯅꯕꯅꯤꯀꯣ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯍꯦꯟꯖꯤꯟꯈꯤꯕꯗ ꯃꯤꯠ ꯆꯥꯎꯈ꯭ꯔꯕꯗꯤ ꯋꯥꯈꯜ ꯁꯣꯛꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯐꯥꯎꯕ ꯑꯉꯥꯡꯁꯤꯡ ꯋꯥꯈꯜ ꯌꯥꯝ ꯁꯣꯛꯂꯤꯑꯕ ꯃꯣꯏꯅ ꯍꯥꯏꯔꯤꯌꯦ ꯕꯕꯥ ꯁꯤ ꯍꯥꯏꯗꯣꯛꯑꯅꯤ ꯑꯗꯨꯒ ꯀꯨꯝꯁꯤꯗꯤ ꯆꯋꯥꯏ ꯊꯥꯒꯅꯤ ꯍꯥꯏꯔꯤꯑꯕ ꯉꯥꯏꯈꯣ ꯇꯧꯒꯅꯨ ꯅꯪ ꯆꯋꯥꯏ ꯊꯥꯅꯤꯡꯕ꯭ꯔꯣ ꯆꯋꯥꯏ ꯊꯥꯅꯤꯡꯉꯦ ꯁꯦ ꯑꯩ ꯍꯤꯡꯒꯣꯜ ꯑꯩꯅ ꯆꯥꯎꯅ ꯍꯥꯏꯔꯒ ꯊꯝꯃꯦꯕ ꯑꯗꯨꯗ ꯆꯠꯂꯣ ꯈꯣꯏꯁꯨ ꯑꯩꯅ ꯈꯣꯏꯕꯤꯒꯦ ꯑꯗꯨꯗ ꯊꯥꯎ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯁꯤ ꯂꯝꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯔꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏꯔꯤꯑꯕ ꯉꯥꯏꯈꯣ ꯐꯖꯅ ꯇꯞꯅ ꯈꯟꯅꯒꯗꯕꯅꯤ ꯇꯞꯅ ꯇꯧ ꯑꯩꯈꯣই ꯃꯤꯕꯨ ꯂꯝ ꯀꯠꯊꯣꯛꯄ ꯌꯥꯝꯃꯤ ꯑꯁꯤ ꯃꯣꯏ ꯆꯔꯆꯇ ꯈꯤꯇꯪ ꯄꯤꯊꯣꯛꯄꯗ ꯅꯪ ꯀꯔꯤ ꯄꯥꯝꯃꯨꯕ ꯂꯩꯕ꯭ꯔꯥ ꯁꯤꯗꯤ ꯆꯔꯆꯀꯤꯅꯤ ꯍꯣꯏꯅꯦ ꯑꯩꯅ ꯑꯃ ꯍꯥꯏꯒꯦꯀꯣ ꯁꯤꯒꯤ ꯅꯣꯏꯒꯤ ꯈꯨꯟꯁꯥꯅꯤꯀꯣ ꯇꯤꯌꯥꯔꯁꯤꯅꯤꯀꯣ ꯇꯤꯌꯥꯔꯁꯤꯁꯤ ꯌꯥꯝ ꯐꯩ ꯇꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯇꯤꯟꯅꯕ ꯑꯩꯉꯣꯟꯗ ꯇꯧꯕꯤꯕꯁꯤꯗꯤ ꯊꯥꯊꯥ ꯅꯠꯇꯦ ꯌꯨꯝꯒꯤ ꯉꯥꯔꯤ ꯐꯥꯎ ꯄꯨꯕꯤꯔꯛꯄꯅꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩ ꯈ꯭ꯔꯤꯁꯃꯥꯁꯇꯒ ꯐꯤꯔꯣꯟꯒ ꯊꯣꯟꯕꯤꯕꯖꯥꯠꯅꯤ
ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯃꯣꯏ ꯇꯤꯟꯅꯕꯗꯨꯀꯣ ꯑꯗꯨꯕꯨ ꯃꯣꯏꯁꯨ ꯂꯝꯁꯤ ꯁꯤꯗꯒꯤ ꯁꯤ ꯐꯥꯎꯕꯅꯦ ꯍꯥꯏꯕꯁꯤꯗ ꯍꯦꯟꯖꯤꯟ ꯃꯊꯛꯇ ꯀꯣꯠꯇꯅ ꯊꯝꯃꯤꯗꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯍꯥꯏꯗꯦ ꯃꯣꯏꯕꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯑꯃ ꯂꯩ ꯃꯪꯅꯤꯀꯣ ꯑꯣꯖꯥ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯌꯦꯡ ꯋꯥꯠꯂꯕꯁꯨ ꯑꯗꯨꯝ ꯈꯟꯅꯁꯤ ꯑꯗꯨꯒ ꯍꯦꯟꯅ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯕꯗꯤ ꯐꯠꯇꯦ ꯃꯉꯥꯇ ꯅꯠꯇꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯅ ꯃꯗꯨꯗꯤ ꯇꯧꯒꯅꯨ ꯆꯨꯝꯅ ꯇꯧꯁꯤ ꯑꯩꯁꯨ ꯅꯈꯣꯏꯕꯨ ꯄꯤꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯗꯣꯛꯀꯦꯁꯨ ꯍꯥꯏꯕ ꯇꯧꯍꯩꯗꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯒ ꯄꯤꯈꯤꯕ ꯂꯝꯗꯨꯗꯒꯤ ꯁꯤ ꯑꯃꯨꯛꯁꯨ ꯈꯔ ꯄꯣꯠꯁꯤꯟꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯣꯏ ꯑꯩꯁꯨ ꯇꯧꯍꯩꯗꯕ ꯄꯣꯠꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯦꯠꯅ ꯉꯥꯡꯅꯈꯤꯕ ꯂꯩꯌꯦꯕ ꯑꯣꯏꯔꯁꯨ ꯍꯥꯏꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯦ ꯂꯣꯏꯅ ꯈꯔ ꯂꯣꯏꯅ ꯑꯗꯨ ꯑꯩꯅ ꯂꯩꯇꯕ ꯃꯤꯁꯤꯡꯁꯤ ꯃꯍꯧꯁꯥꯅꯤ ꯂꯩꯇꯕ ꯃꯤꯁꯤꯡꯁꯤ ꯃꯍꯧꯁꯥꯅꯤ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯒ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯕꯤꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯣꯏ ꯂꯝꯁꯤ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯤ ꯃꯤꯁꯤꯡꯁꯤꯕꯨ ꯂꯩꯅꯕ ꯌꯣꯟꯅꯕ ꯂꯧꯅꯕ ꯄꯤꯅꯕꯗ ꯍꯦꯟꯅ ꯄꯤꯈꯤꯕ ꯑꯩ ꯋꯥꯠꯅ ꯄꯤꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯗꯣ ꯉꯁꯤꯒꯤꯁꯤ ꯍꯦꯟꯖꯤꯟꯃꯟꯈꯤꯕꯗꯒꯤꯀꯣ ꯃꯗꯨꯗꯤ ꯁꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯗꯒꯤꯁꯨ ꯌꯥꯝꯅ ꯔꯤꯖꯤꯠ ꯄꯣꯏꯟꯗꯣ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯌꯥꯕ ꯈꯔ ꯀꯣꯝꯊꯣꯛꯄ ꯌꯥꯕ ꯀꯣꯝꯁꯤꯟꯕ ꯌꯥꯕ ꯃꯩꯇꯩꯔꯣꯟ ꯂꯥꯟꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯄꯤꯕ ꯌꯥꯕ ꯄꯤꯔꯣꯏꯗꯕ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯥꯗꯅ ꯍꯥꯏꯔꯤꯁꯦ ꯁꯔꯣꯛ ꯑꯅꯧꯕ ꯀꯛꯂꯛꯂꯤꯕ ꯃꯈꯩꯁꯦ ꯃꯁꯤꯅ ꯅꯣꯏ ꯑꯣꯏꯍꯧꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯔꯖ ꯁꯥꯒꯠꯄ ꯃꯇꯝꯗ ꯀꯩꯅꯣ ꯗꯣꯅꯦꯠ ꯇꯧꯕ ꯌꯥꯕ ꯈꯣꯠꯄ ꯆꯥꯔꯖꯀꯤ ꯑꯩꯈꯣꯏꯁꯨ ꯈꯪꯒꯅꯤ ꯑꯩꯈꯣꯏꯁꯨ ꯅꯣꯏꯁꯨ ꯈꯪꯕꯤꯌꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤ ꯕꯥꯎꯟꯗꯔꯤ ꯑꯣꯏꯔꯦ ꯁꯣꯔꯣꯛꯁꯦ ꯑꯅꯧꯕ ꯀꯛꯄꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯄꯣꯏꯟꯗꯨꯗꯤ ꯑꯃ ꯀꯣꯝꯊꯣꯛꯈ꯭ꯔꯦ ꯑꯅꯤ ꯁꯨꯝ ꯀꯣꯝꯊꯣꯛꯑꯦ ꯁꯤ ꯑꯍꯨꯝ ꯁꯨꯕꯗ ꯑꯗꯨꯝ ꯌꯥꯁꯤꯟꯅꯔꯁꯦ ꯁꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯏ ꯇꯧꯔꯒꯤꯗꯣ ꯑꯩꯈꯣꯏ ꯂꯥꯜꯂꯨꯕ ꯄꯣꯠꯇꯨꯅꯤ ꯑꯁꯦꯡꯕꯗꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯅꯦꯅ ꯂꯥꯜꯂꯨꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤꯅꯦꯅ ꯈꯜꯂꯝꯂꯕꯅꯤꯅ ꯃꯗꯨ ꯐꯥꯎꯇꯪꯗꯤ ꯄꯤꯕꯤꯔꯣ ꯅꯪꯉꯣꯟꯗ ꯄꯤꯕ ꯌꯥꯕ ꯈꯔ ꯑꯃꯨꯛ ꯄꯥꯡꯂꯒꯦ ꯍꯥꯏꯕꯅꯤꯅꯦ ꯃꯗꯨ ꯇꯥꯗꯅ ꯃꯗꯨꯗꯤ ꯈꯪꯅꯔꯣꯏ ꯌꯥꯔꯔꯣꯏ ꯅꯪꯅ ꯄꯩꯁꯥ ꯄꯤꯁꯤꯜꯂꯁꯨ ꯄꯤꯁꯤꯟꯗ꯭ꯔꯁꯨ ꯃꯗꯨ ꯐꯥꯎꯗꯤ ꯂꯥꯝꯂꯨꯔꯅꯨ ꯃꯁꯤ ꯃꯈꯩꯁꯦ ꯅꯣꯏꯒꯤ ꯑꯣꯏꯖꯍꯧꯔꯣ ꯑꯗꯣ ꯑꯣꯏꯖꯍꯧꯔꯕ ꯃꯇꯝꯗ ꯅꯣꯏ ꯍꯌꯦꯡ ꯆꯥꯔꯖ ꯁꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯁꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯁꯤꯗꯒꯤ ꯈꯟꯅꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯁꯤ ꯐꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯑꯁꯤ ꯐꯥꯎꯕ ꯂꯥꯝꯁꯤꯜꯂꯛꯂꯗꯤ ꯋꯥꯗꯣ ꯑꯗꯨꯗꯤ ꯃꯩꯒꯥꯏ ꯃꯤꯅꯨ ꯇꯤꯡꯊ꯭ꯔꯅꯤ ꯍꯥꯏꯗꯤ ꯊꯦ ꯔꯥ ꯂꯥꯖꯥꯟꯗꯦ ꯊꯅ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯁꯦ ꯁꯣꯏꯍꯦꯝꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯁꯥꯕ ꯁꯤ ꯐꯥꯎꯕ ꯁꯤ ꯃꯈꯩꯁꯦ ꯃꯁꯤꯒꯤ ꯑꯔꯦꯝꯕ ꯍꯧꯖꯤꯛꯀꯤ ꯗꯣꯀꯨꯃꯦꯟꯗ ꯏꯍꯧꯗꯕ ꯀꯣ ꯁꯤ ꯃꯈꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯌꯥꯕꯤꯔꯦ ꯄꯤꯕꯤꯔꯦ ꯗꯣꯅꯦꯠ ꯇꯧꯕꯤꯔꯦ 하이드는고 이 실람라생가지. 그래. 어드마이 또. 아주 말고. 야는 뭐부디 아이는 부럽기르게 항항신 야원지. 항항신 야원지. 하잉 니어 비시디 아이디 우모르나 더분이나. 아이자 그거 누가 그나가 낭나그니. 항항신에 그坑디 뭐 하래지. 아도 항항신 야원지. 항항 얌들어서 이제 항항 아마 한도 마야오 흘러가. 마야오 흘러가. 하나르시. ꯑꯗꯨꯒ ꯑꯁꯤꯗꯤ ꯅꯣꯏꯗ ꯑꯩꯅ ꯄꯤꯔꯤꯕ ꯂꯝꯁꯤꯁꯨ ꯑꯊꯥꯒꯤ ꯂꯝꯗꯗꯤ ꯄꯔꯤ ꯑꯃ ꯃꯔꯛ ꯃꯨꯛ ꯂꯩꯔꯝꯒꯅꯤ ꯃꯈꯥ ꯐꯥꯎꯕꯅꯦꯕ ꯁꯤꯒꯤ ꯆꯨꯡꯇꯨꯝꯁꯦ ꯂꯣꯛ ꯂꯩꯒꯅꯤ ꯁꯤꯒꯤ ꯆꯨꯡꯇꯨꯝꯁꯤ ꯈꯛꯇꯅꯁꯨ ꯄꯔꯤ ꯐꯟ